MSTV mi eng tabiriba singbu Nomaithem Kazalna khurumjari. Hauzik nunthil yoiba pau pizari. Technopol District ki Machi Police Station ki manung channa laiba Laikhrauda ngarang kuki lalhobani chingnaba singna Maitai tara humdoi faraga hatkiba singi hakjang masak khangdokpaga loinana postmortem tawba haukhri mioi ani amadi masak khangba ngamdre. Hariba thaudok asi ngarang ayuki pung 9:30 tarakpada Laikhrau khulgi area da thokibani hairi. Thaudok adugi pau fangbadagi Technopol District ki SP amadi Technopol PS ki OC yauna mafam aduda lairiba AR gi teamna sangsinduna thiba humbagi thabak chathakibani. Maduda Maitai tara humdogi asiba haksang sing thengnarakibani. Tungda Technopol Police na asiba haksang sing adu ahing athengbada purakhibaga loinana genuine smoke ta masak moming khangdoknaba thamkibani. Ngasi ayuk anganbada hariba haksang sing adu masak maming khangdoknaba imung manunggi mioi sing laknaki mioi tara humdogi manungda mioi tara mathodi masak maming khangba ngamkhi baga loinana anidi hauji fawba khangba ngamdri. Masak maming khanglaba sing adudi Kaksing Tural Wangma Ningthau Parengdagi Sawaijam Krishna Kanta Chahi Kun Apokpa S Suchan Kumbi Salam Konjin Part 2 dagi Ningthaujam Tomba Mitai Chahi Kun Mari Apokpa N Syam Mitai Torbung Bazar dagi Thingom Roki Chahi Kun Manga Apokpa TS Tomba Kakmayat Maya Lekai dagi Maisnam Sana Zauba Chahi Kunithoi Apokpa M Syam Kanhai Khurai Puthiba Lekai dagi Moirang Tem Kingston Chahi Kuntra Mapan Apokpa Lekhidraba M King Kong Singh Sagolban Nepra Menjor Lekai dagi Oinam Loken Singh Chahi Nifu Humdoi Apokpa Lekhidraba O Sam Keshor Singh Wangbal Lamboi Thong dagi Mayengbam Rosan Chahi Kunmanga Apokpa M Thoiba Sagolban Nepra Menjor Mamang Lekai dagi Konjengbam Medabanta Chahi Nifu Tariat Apokpa K Bimol Chandra Andro Torong Thel dagi Phanjobam Noren Singh Chahi Tara Tariat Apokpa PS Dharma Chandra Andro Torong Thel dagi Chungangkham Rosan Singh Chahi Tara Tariat Apokpa CS Suchandra Singh Amadi Sabungkho Khunau Awang Lekai dagi Chongtham Chingu Chahi Kulumdoi Apokpa CS Manyar Singh ni hairi. Pau asina fal tawba fawbada hariba mioi ani adugi masak khangba ngamdri. Postmortem tawraba haksang sing imung manungna lawgadawribra natraga lawgadawribra haiba khangba ngamdri. Adubu paugi source amagi matung inadi hariba haksang sing adu androgi mafam amada punna lairol chalaba yai hairi. Ringai matida thiba khangmusu mai magi loijing loya da phungi bata agadi kanana makhogi da makta khongul lirakpa oigadoino ba adana ngasidi leheuriba khogi isa sing mayam amusu khogi tungi da makta khangadaba isa mayam lena thabak mayam na ngarang ahing khogi pung 12 gi matung adai pung amaboki manungda asiba singe thangdaba matamda kaptuna laudana tawgriba isa sing mayam bi thamoido ngasi boktu suraga leiribanina makhoisu amuk kari torakani habado makhoisu mateng pangba makhoisu sidanaba aikhoisu sidanaba khoi mayam punna amtang tamnanaba phireb longmina se ai si mayam da haijaninge hajiki asiba Kaksing lamkhaida ngamkhai ngakpagi pali ngarang toila klapna konba area gi mioi singna tabada lamkhai ngakliba singna lekhidraba athauba 12 gi mafamda minute ani tumina leiduna ikai khumnaba utuna lekhidraba singe thawaina mapugi khuya khada ingna leirunaba amadi lekhidraba athauba singa leikatuna ikai khumnaba utki. Condolence food poina. Katam manip magta umza kadang kasan. Mitai tara humdoi sikhibagi matangda nungaitaba phongdoktuna Khwairambal Ima Kaithal yauna Imphal gi tongan-tonganba mafam singe Kaithal sing ngasi numit yungba matungda thonglonakre. Loinana oirakliba fibam asida thohaningdaba thaudok sing thoktanaba Imphal gi akoiba mafam singda security gi jackson thawrang lakhatladuna mafam-mafamda masing yamlaba rapid action force sing mathau tawba haukhre. Kangla Mamang Ima Kaithal Kaisampatna chingba mafam singda security singna mikup na hum singna leiba uri. Kaksing Bazar gi dukan sing su thong no nakhi. Lions Clubs International District 322D gi makhada leiba Lions Club Kaksing Greater Club number 115761 na Siza Eye Care Foundation ga punna sinduna free eye screening amasung cataract detection camp ama ngasi Yumbi Macha High School Kaksing gi campus ta leiba Central Public Hall da pangthokre. Lions Club Kaksing Greater gi Secretary Nomaithem Sunita na phongdorakpada Lions Club International gi Sat First Program gi makhada ngasi gi free eye
screening amasung cataract detection camp pangthokpani ngasigi camp asida miyoi 150 rom mit changyang tawbada miyoi 9 gi mitta ngaudong leiramba thengnakhi miyoi sing asi Lions Club Kaksin Greater amadi Siza Eye Care Foundation ga pullaga Siza Hospital da mathang tangkak naina operation tawduna ngaudong nauthoklaga ni haiki item mama Inisa School Community Hall sida Siza Eye Foundation buka loinana di item pangkusen utara da item sida komai dami yang ini bisa patient na karena sebenarnya misalnya yang bisa pada Manipur State Rural Livelihood Mission MSRLM gi makhada District Mission Management Unit DMMU Bisnupur Department of Panchayati Raj and Rural Development Government of Manipur na sinduna Social Mobilization Campaign haudopagi thawram ama Bisnupur da leiba kiyamba ningsing sanglen da ngasi pangthokre thawram adu da MSRLM gi Manipur gi State Mission Director N Bandana Devi ADM Bisnupur Hanjambam Bobby Sharma AC2GC Bisnupur M Priya Rosni Devi IBCB MNE gi State Mission Manager Z Kavita Amadi Kwakta Gram Panchayat Ward number 6 ki member MD Abdullah na athoiba mithung sing oina saru yakhi tharom adu da SHG member sing kayasu saru yakhi tharom ga mari leina na MSRLM gi State Mission Director N Bandana Devi na haikibada MSRLM na nupi SHG sing da piriba khudong chaba sing lominasi aikoi gi state khakta natana India sinba thungna NRLM gi achoba movement lei NRLM gi pandam di nupi sing da hana leiramba thongna dagi henna thongna phagat hanba amadi maikai khuding makta nupi sing bo sembi sabiba nupi sing da masana hainazaba lamda chathanbiba makoina hairamdaba sing henna hayanba khanghanba responsibility henna launaba adugumba silent revolution amani nupi sing gyan tahanba haibasina imung duma gyan tagani imung duma gyan tabda khungang duma chakholakani aduga laibak sima chakholakadawribani NRAL gi MG movement asi atopa SHG group movement kayamna khetnai haiki mahakna makha takhibada mapalamdadi begar yamna lei manipurdadi leite mapalamda begar oiriba sing SHG semduna pakagi yum sakre macha afaba school da larik tamnakre aduna apamba school khanbiyu phibu sagera chanaba sinphamda paibiyu senthok leina hingnaba hotnaminasi leiriba irang asina atopa lamgi mina lakningdre bengna loan piningdre aduna NRLMD SHG bu semlagadi paisa thadage hairi aduna paisa thadadringaida kamaina paisa tungjingani kari scheme yawba yai khangangadabani aduna iche isal singnasu kari tawba yabage haibadu tanaminasi haiki kadai da kari soji da ke kadai da abubuwa da ke sai chana meleba aduna akwai state kadana tana overall India da NRLM movement say one of the biggest movement leba silent revolution leba nubi sing da hana leba ma thauda da ki ya Sokor plan untuk bidang strict guidance ke makada bidang iman itu idea yang share tu menaga tam na aiba yang tawanding ba lagi tunganding ba pada yang su tunggo wish Imphal East District ke Sagolbang Police Station na Konba Pukhau Santipurda khulai matik chana paiba kuki militant singna nomai ram kaya kapsilakpada yum amadi gari da nomai ram kaya panduna amangata thokre thaudok adu haukiba ahing nongyai da thokibani thaudok adu da khul asida leiba handpump hutnaba thamba gari gi mamang thangba mingsel amadi body parts singda nomai maru kaya panbadagi aka atoi thokpagi mathakta manakta leiba yumgi phaklang da su nomai maru kaya panki thaudok adugi matangda hathengna thengnaba thengna hoba Pukhau Santipur dagi khunja amana phongdorakpada khul asi mi kungna tadaba khul oibana mafam aduda security force singna hathengna ngaklaga leiba nate masigi thaudok asi kuki khulga thangnana leiba changsang hariba khul asidagi laklaga mi yamna leitabana maram oiraga tanja yenglaga kapslakibani mafam aduda khul ngakpa singsu leitabana maram oiraga khulai sing paiduna isanga thoknaba pambai leite adubo 18 Assam Rifles ki 18 AR gi Commandant Colonel Akasna maitai lalhoba leiba yanaba maitai singna
nongmai kapani haina oidaba kaya haijiliba asi nungaite maitai lalhobana nongmai kapa oirabadi sengdopirau mamangdasu kuki singna nongmai kapsalakpa matam Assam Rifles na maitai na nongmai kapani haibagi thodok asi leikre adubu ngasigi thodok asida kuki singna nongmai kaplamba mayam adusu Assam Rifles lakpaga nongmai kapa lepkhiba asina 18 Assam Rifles asisu kuki singi michang changlabara haiba wahang maikai adomgi khunja singna hangli haina mahakna makhata na phongdokhi 기 거기 라로우징다 거기 좀 와카는 탐능이 뭐 사람들한테 마이테기 갑살라가 거기 마이테기가 너희가 거기가 만나라가 자기 산디구스다 라로우 레이나버니 야라버니 하비기 몽다 사람들한테 거기다 원람 비비래 뭐시 밤데 뭐시 라로우밤 이신에 나오기 만웅기 이신에 나오기나 거기 산디보다 갑선 비고 있다가디 시행하면서 정톡비로 이 무시마 하이저닝이 아도 얌농아이 더부 도동네 무시 더고 정망을 주고 막 까빠가 아이 사마 사람들한테 파이 부자 거기나 까빠네나 수가 까빠도 거기 만심 거기 산디불기 비크라부 군제 거기 두가이 몽도 모이가 만나라 국기가 만나라가 거기 메테지 레한드나 보이 몽 세션 말리 마시기 동리 몽제 세 까빠 뭐 마ям도주 아사이 번에 라고 노이 레크레 까빠 하나 사임발라 아주 모이 까빠더라 까빠도 아사임발라 그리 까빠 또 그래 마시 농아이테 무슨 뭐 도독징제 아다 사임번주 핵 까빠 뭐 건타부가 모이나 발라오나 얌낙 버자가니 시 거기 킬로미터 아마 아니기 자가 그더니 모이 거기 레네 이제 살롱 정결락 비비야 정결락대 거기 마ям 거기 주 강원나가 라북도 채널에 하이브 도독징이다 거기 막 다들 들어가지고 거기 헬퍼 훈나바 마양 마찰레리 시다 사무기 마찰레리 라스탄 마찰레리 우지기 라스탄 마찰지니 가리 문ung tum비제 망원다 농이나 까벅벅이 막굿 마소에 아데기 만만한가 수업도는 레오레 직 수업도는 직 가라 마사무다 칼 소에 아도 뭐거든 Salai Kanbalup ke chairman oiramba Salaicha Akoizang Kokngam Elias Dugindrona masagi anaba amana maram oiduna haukiba December gi tang ama irai numita lekhidabada Salai Kanbalup tera khongsangbi khudekbi unit na organize toba tera khongsangbi mamang lekai community hall relief camp ta tang ahum nomaijing numit ki numidang pung 9 minute tara manga taba matamda unit asigi Salaicha sing amasung camp asida leiriba inmates sing na minute ani tumina leptuna mahakki Thawai Mirial na mapugi lekol da ing na chik na layuna bagi damak awaba fongdok hibaga loina na imung manunggi awaba da saru iyajari hai na Salai Kanbalup tera khongsangbi khudekbi unit na thadorakpa charol amana hairi matang asada nonthilgi pawsa noksaba loishinjari image tv mi eng tabi bestingbu amuka na khurumjari